Manipur ge sanaroi singna national amadi international ge thakta Manipur bu sak takpada achoba mafam kanduna thamli haina Chief Minister Nongtomam Birena haikre tha asige kunmanga dagi hoduna November 8 faba gawada pangtokadoriba kuntrataret suba national games ta Manipur gi mahut senduna saru yarugadaba sanaroi sing amadi official sing punnamioi chamanga homfuna Manipur thadoklam daigi yaifa pausal pibagi thoram ga mari lenena phongtokibani yaifa pausal pibagi thoram aduda Manipur ge Chief Minister Biren, Youth Affairs and Sports Minister Govidas Konthausam, Lamlai ACG MLA 𝐀𝐓𝐇 Andro ACG MLA TS Yamkumar, Wangkai ACG MLA TS Arun Kumar, Youth Affairs and Sports ki Director T Fulen Meitei Amadi, Yaski Commissioner Bobby Waikomsu Saruyaki, Chief Minister na hai Hauzik Manipur da sanaroi singna thengnariba chathok sasin ki awaba asi koknaba 50% di Manipur lengak na hana pitok na bakana honagani national amadi international ge thakta phida thaduna thamliba Manipur ge sanaroi singna kathokpa amaga loinena thawai haksang yauna ngamdaba yade habige pandamda honariba sanaroi sing asimak yamna thaganingai ni Manipur ge tongan ba mafam singda leriba club organization singna afaba sanaroi puthokna ba honabada achoba thodang kaya loduna lakle sanaroi ama oina atopaga lamba thengnabada mai pakpa amadi maithiba haibasi soidana thengnagani adubu maithire haiduna ninghannaba tawroidabani handak gawada pangthokadoriba national games asida Manipur ge saru yaduna chatkadoriba official amadi sanaroi singna thaksi khasi naina luchingba amagi makhada thabak tawbiu thaksi khasi naina chalabadada soidana mai pakpagi lambida lakani hainasu phongdoki national game and international level the sanaroi sing aduki madik chauna koibu kallaga thammi haibasi madi chen me yaroi daba wafam amani kathokpa amagarena wak toriba sing sinanga si lakai da leiro club sing aduga association sing gi thobu biriba mayam ni makoi mayam leitragadi lakai da club kokatpa hinkatpa si amwa bani sports authority of India Manipur leiriba mayam soi thagali aduga Manipur sports department leibiriba branch khuding makki ai thagali poba natraga kaba madudai dai khoi sanaroi moine khoi am ka hena depend of the sanaroi moine khoi gi ai gi field du dai da best performance pin na bo hona best performance pin ka na khoi na pa me pandam du loina fam adra khoi da medals yam phangbugi chance lai haibani adu madum isona sanbu osunu ai gi earnest appeal khoi unity lebiba aduga leadership amagi makhat chaliba leader dugi makhada mayam si with discipline follow to adu matam du da koi chap saba success mai pak ko do koi oiba ngambani ai so chani ngambani adu hojiki Manipur gi leiriba situation sida ai minute ma second ma thado ko se ngamde ai di foreign kari tholkara hen kari tholkera madu gi tension leibna madu mai Olympic association gi official mayam da aduga player mayam da aduga Manipur gi mayam da madu mai se adu maina madu waru bi ade Thoram aduga mari lenena Youth Affairs and Sports ki Director T Fulen Meitei na hai gawada pangthokadoriba kuntrataret suba national games asida Manipur ge sanaroi singna tongan ba masana kuntarukta sarugyagani masana sing asida sarugyagadoriba sanaroi singna Manipur ge khoman lampak amadi atopa mafam singda leiriba sanabung singda chatuna akanba training tauki handak pangthokadoriba national games asida Manipur ge sanaroi singna mamangi national games ta fanglakpa medal dagi hena medal fangba ngamgani habigi thazabasu lei sports policy gi makhada handak Asian games ta medal lawrakraba amadi mamang sehi gi national games ta medal fanglakraba sanaroi sing masa chanaba thabak pinaba lengak na lakadoriba sanaroi sing gi numit fawgi manungda lauthoknaba honari hainasu Fulen Meitei na phongdoki akoi handaki national games sida akoina discipline 26 ta yaugani daga akoi lebakki tongan ba issue ke alai khragasu komalampakki sports complex amadi tongan ba association singna kan hotna biduna player singi sanaba amadi training dadi akoi ayat pakaya leitana akoi kan hotna jari aduna dum akoi positive over result fangatara haibagi akoina su thajaba lei aduga sports ki policy oina handaki Asian games ta akoi medal lorakraba participant sing adagi akoi mamangi national games ta gold medal lorakeba kangbu singda akoi
ꯊꯕꯛ ꯄꯤꯅꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯅꯨꯃꯤꯠ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯥꯎꯊꯣꯛꯅꯅꯕ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯒ ꯑꯣꯅꯔꯦꯕꯜ ꯁ꯭ꯄꯣꯔꯠꯁ ꯃꯤꯅꯤꯁꯇꯔꯒꯅ ꯇꯥꯛꯄꯤꯔꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯀꯦꯕꯤꯅꯦꯠꯇ ꯄꯨꯊꯣꯛꯅꯕꯒꯤ ꯑꯩꯈꯣꯏ ꯂꯤꯁ ꯈꯣꯝꯖꯤꯟꯕ ꯂꯣꯏꯖꯔꯦ